Mijing tabir ba khwai pun nakpu image TV na taramna okshaboga loinana Brajesh Kumar na khurumjari ngasigi maroiba pauda Council of Higher Secondary Education na lawba class 12 ki examination gi phal ngasi lawthokre War on Drugs campaign da Maitei Pangal singnasu support tawrgani haikre amasung ngasi su Manipur da COVID positive oiba amata yaukidre mapung oiba pau logirasi Education Minister T.H. Basantana sahi asigi Council of Higher Secondary na lawba class 12 ke exam result ngasi lawthokre Science amadi Commerce stream da Lenga ki school amatadagi mahiroi singna position holder oiba ngamkidrabasu arts stream gi oinadi TG Higher Secondary gi mahiroi amana mari suba position da yauduna Lenga ki school singi mai ngakre ngasi haidokiba examination asigi science stream da ahanba position extra S school gi mahiroi Rahul Naurem na lokre mahaki apunba mark na chamri ga humrani pan oiki ani suba position dana Millennium Institute of Sciences ki mahiroi KSS Rajsri mahaki apunba mark na chamri ga humra mari oiki aduga ahum suba position na Harvard school gi mahiroi Wairokpam Anuprina Taki mahaki apunba markna chamriga humrani oiki examination asida arts stream da ahanba position lawkraba mahiroi adudi EK Higher Secondary School sangakpham gi mahiroi Golmai Gaihemai ni mahaki apunba score na chamriga yankhaimapan ni ani suba position na school asimakki mahiroi Rania Soibam ni mahaki apunba score na chamriga yankhaitet ni ahum suba position su school asigi mahiroi Naurem Jessica na apunba mark samrigi yankai taruk lawduna taki mari suba position da TG Higher Secondary School gi mahiroi Linthoi Ngambi Thongamna atopa mahiroi ahum ga loinana punna lawminaduna Lengaki school singi maraktagi amatta ngairba position holder oiki mahakna subject taruk makta letter chatuna punna mark samrigi yankai phangki commerce stream dana SDJM Higher Secondary School Pauna Bazar gi mahiroi Abuzam Anjali mahaki apunma mark na chamriga kunmari oiki ani suba position da VK Tauna College Lamka Champur gi mahiroi Nyang Baklun mahaki apunba mark na chahumga marifudra mapanni ahum suba position na SDJM Higher Secondary School Pauna Bazar gi mahiroi Tongbram Lakshmi na mark chahumga marifudra tret pangduna taki Examination asida apunba mahiroi lising kunipan ga chamaga humbutruk na examination thakiba asigi manungda pass tawkiba mahiroi na lising kunmanga ga chahumga humdramari oiki pass tawbagi changna arts ki oina chada marifudra mathoi dasmik amani pan science ki oina chada marifumapan dasmik taruk taret amadi commerce ki oina marifumapan dasmik soino ahum overall pass tawbagi changna chada Marifudra Dasmik Soino Mapan Oiki Bauprada Labor Kosem gi office ta pangthokpa examination haidokpa aduga mari leinana Education Minister TH Basantana Kosem na 10 khraban kunni gi manungda exam asibu haidokpa asi thagatningai ni loinana hokiba sahi singa yengnabada sahi asigi oina pass tawgi chang wangba asina mairoi singna examination asigi damak henna hotnaba adu mayek sengna uba phangle amadi Lengaki school sing su lakadaba examination sing da hena mai pakpa ngamnanaba thabak kaya paikhatlagani haiki nation gi oiba isai national anthem lebak number Manipur gi apagi malebak isai hazaba mayam to sakhandana apagi moigi social service contribute to hanba tree plantation to hanba leiba significant elders of the locality leiba sindu moina kano to hanba lecture pihanba moral science morality se yamaru hoye koi characters in gayadi we should have good moral character adu sibisi imbibe tawna satra singda thang jase koi dedicate tawna koi hona sari
Council of Higher Secondary Education Manipur ko semna loba ngasi lauthokiba class 12 ki falga government school singi amata ngairba position laurakhrabi linthoi ngambi thongram professor oiduna mahiroi sing semningbagi apamba lei haina pongtorokli ngasi lauthokiba arts stream gi exam da tiji higher secondary school gi mahiroi linthoi ngambi thongram na mari suba position lauraktuna government school amadi private school gi kenaba leite hotpu hotnarabadi soidana hiram kudingda mithoi mihenba oibiyai haiba adu utkre linthoi ngambi thawal district ki manung channa leiba tentha kunaudagi th gunindro amadi th ongbi prabha sini anigi machamari gi manung da atombini apokpa th gunindro science graduate teacher oina wangjim high school da mathok tori aduga apokpina lamding da leiba progressive english school da assistant teacher oina mathok torambadagi pothare hairi oda khari am phulan to khoi de dum jige ne ko oda khari ni phulan ta ai de am hele ko to de duga ai de ayu ku me ni ni de ka to ning dang hele khara pai adu misal pa ni matam da khara phana pa ba adu ko ta nei isana khongba paraga isana khongja bna tam tang champion na da bida exam phana tharaga si civil service try tawduna society da awonba khara purakpa pami loinana miyam gi amadi nation gi seva tawba pami haina ngasi phal lauthok khiba council of higher secondary education manipur na loba class 12 ki examination da arts stream da manipur pumbagi ahum suba tarakhabi enlightened knowledge higher secondary school sangakphomgi mahiroi naurem jessica na pongdorokli naurem jessica kakching ningthau lekai lic mamang parengdagi naurem aruni amadi naurem hemant anigi masa anigi manungda atombini mahak class 1 dagi 10 fawa kakching da leiba padmaratna english school da tamlakhi ngasi mahakna manipur pumbagi arts stream da ahum suba position phanglakpada mahakna akhanna paumisinga unaba amada mahakna phongdorpada mahaki ngasigi maipakpagi credit asi mahaki apokpi apokpa mama mapa mabung laikhidrabi mabok amadi mahakpu takpi tambirakpa oja singi mapamda pijaningi makha tabastadi chennai da tawduna civil service try tawningi civil servant ama oiduna society da ohongba khara purakpa pami loinana miyamgi amadi nation gi seva tawba pami election da nataba pambai sinaba asi tasengna yaningjade amadi senja thumja tawribasing asi civil servant ama oiduna muthatpa pami problem khudimaki horpham asi ayambana praja singdagi oi maram asina praja singna punna wakhal taminaba amadi mipal tangdana sai sagi nomagi changdraba yadaba chan thakna polam sing puthok janabagi thabak paikhat hanba pami haki like Manipur da ado akoigi even essential commodities na amsi loina apuna mapane pujala sabana smaina ya bani si matang so in haining is akoigi isana food production je maru oina asi puthok saba ngamba isana self sufficient oiba ngamba je asi hana pakat hanni parents ki guidance follow to ba yam maru oina hajani aduga isana hazaba tobanga maroina khanmana taba ngamni haiga hotnabadi lepidaba hotnababu kalladi gona ngammi na hajaninge aduga line gi matang dijo kano isana chanagadaba singmasi khanba asi mi pumna makna chatle general oye hadana gona chapasina taba atopa side si jo yengba sida ka obra ana review hana jo hajaninge war on drugs 2.0 ki manung channa wakaf board manipur na sinduna drug free manipur hai bahiram da nomogi oiba khana nainabagi torum ama ngasi lilong da leiba madrasa alia da pangtokre imam amadi ulama singi oiba khana nainabagi torum aduda lilong kendra gi mla su oiriba wakaf board ki chairman alhas abdul nasir jamiatul ulama i hind manipur ki president maulana said ahmad anjuman gi coordinator maulana mahiuddin nasingba lusingba kaya na president member sing oiduna saruk yaki mla abdul nasir na phongdorok kibada mayai kaba nisa muthat nabagi pandamda leingak na lokalak liba khongthang asi mai pakhanba mathau tai masina aikoi ki naharol singbo achumba apaba labbi da pududa
ngambatra natana tungi punsida santi leina hingba ngamgadarubani maram asina ulema singna mayai kaba potlam sing sab amadi yonba tingbagi bagdamakta changchilakadariba khongjang singda sinanabagi damak ahan bagi oina lupa lakh ani mateng oina pirgani haiki Chief Minister N. Biren haikre lengak na sangchiliba war on drugs campaign da lamdam sigi maiti pangal singa support torgani haina ngasi lauthorokpa asina itisahik oirba mikup ama semle wafam singa si chawrakna lilongda based over imam amadi civil society organization singilu singba chawngarom adi atai mafamdagi imam singna hairiba war on drugs campaign da support torgani haibagi declaration kusinnabaka mari leinana ngasi chief minister gi darbar hall pangthokpa pawgi famda chief minister N Birena phonglokibani mahakna makha takibda war on drugs asi english singaniga tarani panda hudokpani adubu horakpadadi masi sapu kaya fangkide adubu hojikti tongan ba stakeholders sing civil society organizations singi support amadi development kaya ubupangle haiki Manipur ki oidang asisu covid positive oiba mi yaukidre hokyo pung kunmari da mioi umpuni toina covid test tauki state asigi oina laichat asi lakpadagi mioi lak ama lising kuntratre chani nifumathoi covid positive oikre masi manung da mioi lising ani ga chama kunna laikidre naba pakraba apunba misingna lak ama lising kuthama chama tarataruk oiduna covid naba phabagi chang sada marfudrani pandas mig mari manga oiri active case da laiba misingna mangani Chief Minister N. Biren haikre matam amada Manipur gi phi sabi singna phi yonanbagi awaba lairamba adu koknanaba BJP lengak sina hotnagani Amazon ga Memorandum of Understanding project pinariba asina lamdam asigi handloom gi pothok sing mapal laibak ta thadok tuna senthok laibangam lagani haiki wafam singasi Manipur lengak ki Directorate of Handloom amadi Textiles na sinduna nawit humni sathagadaba Manipur Heritage Expo 2022 City Convention Center da haudopogi thorom da mahakna phonglokibani thorom asida Manipur gi phisabi singda phishakon lising aniga chamri humra banga yantoki Chief Minister na makha taraduna phisabi singda piriba phishakon sing asi magul leitaba quality leitaba yaram labadi madubu piriba farm aduda action lokhatkani khungangi chenmetlon parabata da chawkhatpa purakani department asida hana rupa crore kuntha kak thadaramba adu BJP lengak lakpadagi rupa crore chama kuntra hengatle lengak asina senja chumja leitaba state ama ohengani miyamna lengak asida mateng pangbiu haiki ngasi thorum aduda Commerce and Industries Minister Namchakip Gen MLA S Rajan MLA L Rameshwar Thorom gi President Guest of Honor oibaga loinana Chief Secretary Dr. Rajesh Kumar Handloom Commissioner P. Wi-Fi amadi District Singdagi lakpi Pisabi Singna Expo Hodokpa aduda saruk yaki Liberty Theatre Kakchingna puthokpa Sanskrit londagi handokpa Basna Iramba The Dream of Basa Vadatta haiba drama adugi premiere show ngarang Kakching Dramatic Union gi hall da utkre pangthokiba premiere show utpagi thorom aduda president member sing oina en amuyama sing former president KDU KSA Sanajawba Singh playwright Buddha Singh Tham playwright amadi theatre critic na saruk yaki CFPG scheme gi makhada Ministry of Culture Government of India gi santang makhada puthokiba drama asi design amadi direction Pikibana and Uttam Kumar Singh amadi drama asibu Manipuri da handokibana KSA Sanajawba Singh ni Yelohoi matamdagi hoduna mamang Singh Soratu Laimangai Chingjinda Inkol Koiba Low Uduna Lairaba amadi Yumkai Saduna Lek Lewampham Singda Forest Department na so cause notice Thajilakba amadi Kakchingi Lamkhai da Lairaba Lam Singda Tenopal district ni Hajilakpagi boundary issue gi oiba khana nainabagi mifam ama ngarang Kakching Sumak Lekai General Hall da pangthokhi mifam aduda president member oina Y Bhaigachandra Singh MD Nazimuddin Upa Adhyaksha Kakching Jilla Parishad amadi N Ibuhol Singh na saruk yaki khana nainaba aduda Kakching gi social worker historian ahalaman amadi intellectual person kayana wang ngangusing oina saruk yaki mifam aduda kupna khana nainaba matungda haukiba Megi tang Taruk 2022 dagi hauraga DFO Thawana Praja Singda pirakliba so cause notice adu maram sade masi yaningdabaga loinana awang bathakta condemn tawi haina phongdok nakhi
हौजिक हौजिक कक्चिंगी अकोइबद लैरिबा कुंजासिंग अफ मरी तुंग कोइना थमनबा कक्चिंग एसी अमदि कक्चिंग अपुनबगी अकोइबगी ओइबा चप चाबा बाउंडरी थंबीदुना मियामदा खंगहन बिनबा हौजिक पालिबा लेंगाकता तक्सिनबा अमदि करिगुंबा मफम मतमगी मटुंग इन्ना खोंजंग इहौ दरकार लाक्लबदी प्रजासिंग अमत्त ओइना चंगचिमिनबा हाइनसु मियामना लेपनकी फॉरेस्ट डिपार्टमेंट ना लौखलकलिबा खोंथांग अदु चप चाना थेंगननबा दरकार लैरबदी लीगल की ओइबा मटेंग लौबसु ngasi मिफम अदुना वारेपनकी श्री श्री गोविंद गर्ल्स कॉलेज दा हाना प्रिंसिपल ओइरंबी डॉक्टर के जाबोसखी देवी न कॉलेज की यामलो सेंफम मांगहलम ले हारी ngasi मणिपुर प्रेस क्लब ता पांगथोकपा पाविंफम अमदा कॉलेज असिगी गवर्निंग बॉडी की मेंबर माइबम तोंब खुमन्ना हाई यूजीसी न कॉलेज डेवलपमेंट की हाइबदी बी वॉक न सिंबगी थादोरकपा लुपा क्रोर खर की सेंफम हाना की प्रिंसिपल असिना महानख्रे सेंफम असिगी मरमदा रजिस्टर्ड ऑफ सोसाइटीज ना अप्रूव तौबा एनुअल ऑडिटेड स्टेटमेंट अकाउंट अदु गवर्निंग बॉडी जीबी अमदी मैनेजिंग कमिटी दा पीनब हाइबदसु पीब ngamdre कॉलेज की प्रोफाइल मरी लेनबा डिपार्टमेंट सिंग दा थागतपा मतमदा प्रिंसिपल की सिग्नेचर तौफमदा सस्पेंडर लेरिबा महाकना नमदुना साइन तौरगा लोन सबमिट तौरमले कॉलेज असेगी गवर्निंग बॉडी मैनेजिंग कमिटी लेने लेत्रे हाइदुना सुमहाकना अरानबा पाउ संदोक्तुना लेकाई की मियामगा खन्ना चैनबा थोहले मरमसिंग असिदगी जीबी मैनेजिंग कमिटी ना कॉलेज की एकेडमिक एटमॉस्फेयर दा चाउन अकाइब ओरक्तनबा हाइदुना डॉक्टर के जाबोसखीबु सस्पेंड थमखिबनी फैक्ट फाइंडिंग कमिटी इंक्वायरी कमिटी की रिपोर्ट मतुंग इन्ना जीबी अमदी एमसी हाइबा सस्पेंड लेख्रबी महापु चलिबा था जून की तांग अहुमदगी सर्विस तगी टर्मिनेट तौख्रे हाइनसु माइबम तोंब खुमन्ना फोंदोरकली ngarang ayuk nongalamdai pung ahumlom tabma tamda sangai prowda leiba little flower school gi gate ta sakhangdaba singna bom pokhai halambadu yaningdaba phongdok tuna ngasi school aduge mahiroi singna yaningdaba phongdok tuna wakan infam pangthokri wakan infam aduda saruk yakiba mahiroi kayana education zone haibasi makhal khudimaki crime dagi free ohengadabani mahiroi sing asi nation asagi tungi yumbini asigumba thabak asi higher authority na yangshin biduna amu hana makha tana asigumba thodok thoan biganu haina phongdoki nakal amaromda thokliba thodok asigi matangda manipur press club ta school asigi headmistress parents association teacher association amadi united association of recognized school manipur ka punna pawmi singa unaba amada school adugi headmistress na hai thodok asina maram oiraga miyam leiriba oza satra kayada aki akhang pohan bata natana satra singda disturbance kaya ama pire loinana satra sing school kaba kinare haina phongdokli mahana makha tana hai chahi ani covid na maram oiduna school kaba lep uruba matung satra singna harau tayamna school karakpa horakpa sida asigumba thodok thokpasi laibak thibani matungda asigumba thodok thoan bigano school institution singbu education free zone ohen view haina hongdurokli malang pham kya da pangthok neba world environment day palan thorong gi saruk ama oina ngasi amuko gi district committee ama oiriba old thawal district united clubs organization ATDUCO na thawal district hospital ga kozamna duna hospital campus ta uhai panba pambi sing yauna uchara chanirom thakre thorom aduga mari leina ATDUCO gi advisor laisam subasna haikibada hojik malengi aing asai khal asi kaitharak pana maram oiraga nomagi sabagi chang hengalakli masina maram oiraga aikhogi akoibagi phibam asi kandaba kharadang oirabasu mateng oinanaba oina ATDUCO gi thomi singna uchara sing asi hauna nabaki pandamda district hospital ga kusam naduna ngasi uchara thabagi thabak asi pangthokpani haiki u thabagi thoram aduda ATDUCO gi advisor sing laisam subas mutum tombi masa amadi president rajan laishang them atai thomi sing district hospital thawal gi medical superintendent dr CS Mapcha Devi amasung hospital gi atai staff sing su saruk yaki
ngasi June 3 tagi June 13 fawba Azadi ka Amrit Mahotsav gi thorom pangthokadori masigi saruk ama oina Prime Minister Narendra Modi na Ministry of Finance amadi Ministry of Corporate Affairs ki iconic week hodokre National Portal for Credit Linked Government Schemes Jan Samarth Portal su PM Modi na launch tawki Ministry ani asina hokkiwa sahi nipan da pangthokkiba singi digital exhibition amasu mahakna launch tawki Azadi ka Amrit Mahotsav ki logo gi theme yauba lupa ama lupa ani lupa manga lupa tara amasung lupa kun satpi ki coin sing su release tawki India ki ningtam lan kuina sathakhiba aduda mioi khayana tongan tongan mamong da ningtam ba phangna ba changchin khiba khongjang gi matang da phongdokki mioi kharana satyagraha bu khulai oina sinaki mioi kharana khulai packet ki mioi kharana di faith amasung spirituality gi lambi da changchin ki mahan makha tana haikibada Swasth Bharat Abhiyan na lairba singbu ijat laina hingbada khudong saba piri ngasidi India asi people centric governance ki lambi da changchili reform tawbada government na laithok halaba mong da semdokli center amadi state ta tax mayam ma loramba adugi mahutta GST amak tamak hojikti oire malemda lairiba laibak ayambana problem sing solve tawbada India oigani haina thajaba thamlakli haibofam sing Prime Minister Modi na phongdokhi aroibada maroi pau amuhanna Council of Higher Secondary Education loba class 12 ki examination gi phal ngasi lauthokre War on Drugs campaign da Maitei Pangal singna su support tawrgani haikre amasung ngasi su Manipur da COVID positive oiba amata yaukidre ngasi gidabak tadi paudam pijab mata solution jare meyang tabiri bukhai puna pu amuka hanna kurumjari